Hi ma'am, good morning. Asidi akhoi parugi ahanba school class 1 ni ko akhoi paru se ado magi ahanba oina house dress sechabane adana video lauge ne ko lausan mani sukto jong ising lakta bagi ko ina sounding mandana mana muk lam helak pa khobak chare sinjalam dai dama aduni isuk sitole ma thin bruge hojik se pung tara ta dro fawo ising sungta thak ta ma pu sina kai jong ne kadar ta rok te to ira ka de nong de bucket ani de no nong thang de sokchen ta me adu di sonu sonu so dum brush ta ka char ka dum chakhara bani ba anoi sun chali se ando ngasi di bazar no menina bazar phamba hogale ando ising se koi aine paru hek chalam dai sida thari ba ko moigi thalor ga koi da thalak pani na jam me amse ung bazar no mit ki ando I paru se thinjal maga halak pa yung mi bazar tawra hangi dore ado yum da hale hujik se dup thadri ba ko andi paru thom da ising la mina lei su higlak pani na khaw ke ki su ke po da na mobile ma tak te pura lei phajaba ni ung ma pan da dum palam ba gine ando baru di amuk loisalaga nang haure ado dup thadri ba pung tara tara hojik dup thadoi ne ise thabok pudi loira ba ko marak ta lak tana pung mapan gi mapan makai taraga taram dai doi lak pani ba ando asi di thenge dup thaba se pung tara tare aduga aise karim chadri aise dup thadinge anum kaim su chade chak su lamsala pung tara ta henjala mina aduga idum chana idum chama bazaar chause aina amuk lai ai budi nga lai ke tablek te heng sangon sel oi basina ide nga laude ba ko noi de ayu nung nga hen mani na nga dum laude yum jaga sen je idum cha laure do ga hidang na pikhara lau khare agi budi kai thoina lau ngai budi leite aduga sigi fruit se thokle bazar da kang yaure ai khange si yaura di kai monto kai ra ke moto kai kai mai do ai di pam de da kaya aduga sing se na hande mapane keji de yankai tawna purake ngasi di pawa de yankai tawna lawri ni tangre aduga haino makhan mayam leire ado aidi haino se sangu se maming di khangde ko moi kari no haije ju khangda se haino se mana su tangbu di khara tang hauba su padana haur ai te haino chaningdre idom cha som de lawri ai se na kya no khangdre aduga ai se sonu se school ai de uji notice chatleba ko ada 11:30 da suti obani ma akoi thiru re ai sini mala me idom chagi keno ai se mana mateng pangbira pai ba lumme ba lakpada koi pot se leiro khan khan na phana dum yame aduga sonu na mabuk lamea chak lamde haida ko chara wala chakhre bane sonu su paru chara budi wala ga moini chakhre bane aduga chak ti chaning da ba to pa kainom chaning nge ado di aina ngasi se mamang de su akoi suji gi idli gi recipe hapiro habido ngasi de mu sema gi aisu karim ta chadri dup thadri mamang dai kai mo isim uthak de ba ko ado dup thalo ra budi dum jano baza cha si haido da di dum jama than jat pa nungai ta ba ge dum chapi ure dum jaga ma ado se suji gi se semjara ge ma'am aina suji se tengot amaga makhai lobani ko makhai di phade amaga kitang ta aduga suji gi di dahi change kai ga dahi se tengot ama lobani ko dahi sin bata ri tengot tangkhai kitang tengot hap khak lawa su ya ga da do ajagi dahi se yamna hena sin de ba ko akoi gi chenga hawa ge di aina nongma lelalaga ferment to hen ba do adu oi ro de instant hai tare ne suji gi sina aduna dahi si di chang da ba ya tare ko adu dahi se aina tengot amadi tang phara khara lauthoure adu suji tengot ama makhai ga sumaina nei khai re ko thum hap tri horen hapage to suji si di instant oi ga su minute manga mukti kopsala thamda ya ro ba suji di pop thorak tuini na ngang mukho kopsala ga pop thon na ba thamama ge si marak ta ise sa su thaning mana ro hojik se pung 12 makhai tar ando jik cha lole chak pudi ayuk ta thong na roi ramane ba sonu go paru ga chara wala moi de sonu su skun de chakhri ni cha lo ra ga paru su chakhare adu chak ti chaning de ba cha thakning ba gi adu ga cha tama su thakle biscuit ka ta ga adu ga gi se ngak tang minute manga tara mu phara dra khang de dum cha thengin da nga phone da mapa gu wari sana adu ga ai gi suji se nangchal me pop tho mina ko adu thum kara hape ai suji se pop thora banina ising kitanga mu hap ta yaro ado suji gi sina mu ko gi sutha gum ba ke chang bagi ko
ꯑꯗꯣ ꯀꯣꯝꯕꯗꯤ ꯀꯣꯝꯃꯦꯀꯣ ꯁꯨꯖꯤꯒꯤ ꯏꯗꯂꯤ ꯆꯥꯅꯤꯡꯕ ꯇꯥꯔꯗꯤ ꯄꯨꯡꯈꯥꯏ ꯃꯅꯨꯡꯗ ꯄꯨꯡꯈꯥꯏ ꯍꯥꯏꯗꯤ ꯍꯥꯐ ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯗ ꯄꯨꯡ ꯑꯃ ꯃꯈꯥꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯄꯨꯡꯈꯥꯏ ꯑꯃ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯇꯃꯅꯦ ꯑꯗꯨꯝ ꯆꯪꯗꯕ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯂꯥꯛꯈꯤꯕꯅꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯗꯂꯤ ꯃꯦꯀꯔꯁꯦ ꯂꯩꯇꯕ ꯇꯥꯔꯗꯤ ꯀꯔꯤꯗ ꯍꯧꯅꯤ ꯁꯦꯝꯒꯅꯤ ꯍꯥꯏꯗꯣ ꯑꯗꯣ ꯑꯩꯁꯨ ꯏꯗꯂꯤ ꯃꯦꯀꯔꯁꯦ ꯂꯩꯇꯤꯉꯩꯗ ꯁꯤꯒꯤ ꯇꯦꯡꯒꯣꯠꯁꯤꯒꯗꯅꯦꯀꯣ ꯏꯁꯇꯤꯜꯒꯤ ꯇꯦꯡꯒꯣꯠꯁꯦ ꯁꯤꯗ ꯍꯥꯟꯅ ꯁꯦꯝꯃꯒ ꯆꯥꯔꯝꯃꯦꯕꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣꯒ ꯇꯧꯗ꯭ꯔꯤꯉꯩ ꯀꯩꯀꯩ ꯃꯃꯥꯡꯗꯅꯦ ꯑꯁꯤꯒꯤ ꯇꯦꯡꯒꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯗꯨꯅꯦꯕ ꯏꯁꯇꯤꯜꯒꯤ ꯆꯦꯡꯗ ꯐꯪꯕ ꯇꯦꯡꯒꯣꯠꯅꯤ ꯌꯥꯝ ꯐꯕ ꯀ꯭ꯋꯥꯂꯤꯇꯤꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯑꯩ ꯇꯦꯡꯒꯣꯠꯁꯤꯗꯁꯨ ꯎꯠꯆꯔꯛꯑꯒꯦ ꯑꯗꯨꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯗꯂꯤꯗꯤ ꯆꯥꯅꯤꯡꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯀꯔ ꯂꯩꯇꯕꯒꯤ ꯇꯧꯗꯕ ꯈꯣꯠꯇꯕꯗꯣ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯇꯦꯡꯒꯣꯠꯁꯤꯗ ꯑꯩꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯆꯥꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯆꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤ ꯁꯨꯊꯥ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣ ꯃꯈꯥꯏ ꯑꯃ ꯆꯥꯃꯁꯁꯦ ꯑꯃ ꯑꯩꯅ ꯍꯥꯞꯈꯤꯕ ꯆꯥꯡꯗꯣꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩꯅ ꯏꯅꯣ ꯑꯃꯒ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯏꯅꯣ ꯑꯩꯈꯣꯏꯒꯤ ꯑꯁꯪꯕ ꯃꯆꯨꯒꯤꯗꯣ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯚꯤꯗꯤꯑꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯃꯝꯗꯕ ꯍꯦꯛꯇ ꯌꯥꯎꯋꯦꯕ ꯏꯅꯣꯗꯨꯅ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯨ ꯇꯧꯗꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅꯕ ꯍꯥꯞꯇ꯭ꯔꯒꯁꯨ ꯌꯥꯏꯀꯣ ꯁꯨꯊꯥꯗꯣ ꯑꯗꯨꯝ ꯈꯤꯇꯪ ꯍꯦꯟꯅ ꯍꯥꯞꯄꯒꯅꯦ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯨ ꯇꯧꯔꯦ ꯍꯥꯏꯗꯤ ꯈꯨꯗꯛꯇꯁꯨ ꯑꯗꯨꯝ ꯆꯥꯗꯣꯏꯅꯤꯅ ꯈꯤꯇꯪ ꯔꯤꯖꯜꯇꯁꯨ ꯐꯖꯅꯕ ꯍꯥꯏꯅ ꯏꯅꯣ ꯑꯃꯈꯛꯀ ꯍꯥꯞꯈꯤꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯩꯅ ꯃꯣꯜꯁꯤꯗ ꯍꯥꯞꯄꯦ ꯑꯩꯈꯣꯏꯒꯤ ꯏꯗꯂꯤꯒꯤ ꯀꯣꯟꯁꯤꯗ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯇꯦꯡꯒꯣꯠꯇꯤ ꯑꯍꯨꯝ ꯈꯛꯇꯪ ꯑꯩ ꯑꯄꯥꯕꯁꯦ ꯂꯩꯕꯨꯗꯤ ꯂꯩꯌꯦꯕꯀꯣ ꯇꯦꯡꯒꯣꯠꯁꯦ ꯑꯗꯣ ꯂꯣꯏꯅ ꯀ꯭ꯔꯦꯛ ꯆꯠꯂꯕ ꯀꯦꯛ ꯆꯠꯂꯕꯅꯤꯅ ꯁꯤꯖꯤꯟꯅꯅꯤꯡꯗꯕꯒꯤ ꯑꯩꯅ ꯀꯣꯟꯁꯦ ꯀꯥꯏꯔꯗꯤ ꯐꯠꯇꯦꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯅ ꯑꯩꯅ ꯑꯍꯨꯝ ꯈꯛꯇꯪꯁꯤꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯑꯐꯕ ꯇꯦꯡꯒꯣꯠꯁꯦ ꯌꯦꯡꯉꯒ ꯑꯗꯨꯒ ꯁꯤꯒꯤ ꯏꯗꯂꯤꯒꯤ ꯃꯥꯒꯤ ꯀꯣꯟꯁꯤ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒꯤ ꯏꯗꯂꯤꯒꯤ ꯀꯣꯟ ꯑꯅꯤ ꯁꯨꯕꯅꯦ ꯑꯗꯣ ꯑꯩ ꯑꯃꯈꯛꯁꯦ ꯁꯤꯖꯤꯟꯅꯔꯔꯣꯏꯕꯀꯣ ꯑꯗꯣ ꯏꯁꯤꯡ ꯁꯥꯔꯦ ꯏꯁꯤꯡ ꯁꯧꯒꯠꯂꯦ ꯑꯗꯨꯒ ꯈꯥꯡꯗ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯇꯦꯡꯀꯣꯠ ꯑꯃꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯀꯣ ꯑꯗꯨꯃꯥꯏꯅ ꯎꯞꯊꯣꯛꯑ ꯑꯗꯨꯒ ꯄ꯭ꯂꯦꯠ ꯑꯃ ꯊꯥꯕꯤꯔꯣꯀꯣ ꯑꯁꯤꯁꯦꯅ ꯑꯩꯒꯤ ꯇꯦꯡꯀꯣꯠꯁꯦ ꯑꯁꯤ ꯂꯩꯅ ꯑꯩꯁꯦ ꯇꯧꯗ꯭ꯔꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯇꯦꯡꯀꯣꯠꯇ ꯑꯃꯨꯛ ꯎꯠꯅꯤꯡꯕꯒꯤꯅꯦ ꯇꯦꯡꯀꯣꯠꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯗꯂꯤ ꯃꯦꯀꯔꯁꯦ ꯀꯣꯟꯁꯦ ꯂꯩꯇꯕ ꯇꯥꯔꯒꯁꯨ ꯇꯦꯡꯀꯣꯠꯇ ꯑꯗꯨꯝ ꯍꯧꯔꯒ ꯆꯥꯕ ꯌꯥꯏ ꯍꯥꯏꯗꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯏꯁꯤꯡꯗ ꯑꯩꯈꯣꯏ ꯈꯥꯡꯗ ꯑꯣꯏꯔꯁꯨ ꯁꯨꯃꯥꯏꯅ ꯇꯦꯡꯀꯣꯠ ꯑꯃ ꯎꯞꯊꯣꯛꯄꯤꯔꯣ ꯄ꯭ꯂꯦꯠ ꯑꯃ ꯊꯝꯃꯒ ꯁꯨꯃꯥꯏꯅ ꯃꯈꯨꯝ ꯀꯨꯞꯁꯜꯂ ꯃꯤꯅꯤꯠ 23ꯃꯨꯛ ꯑꯗꯨꯝ ꯊꯝꯕꯤꯕꯗ ꯃꯨꯟꯕꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯃꯣꯜꯁꯦ ꯂꯩꯕꯅꯤꯅ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤꯀꯣ ꯁ꯭ꯇꯤꯝ ꯇꯧꯕꯁꯦ ꯑꯃꯨꯛ ꯃꯊꯛꯁꯤꯗ ꯌꯥꯝꯁꯨ ꯌꯥꯝꯃꯃꯤꯅ ꯑꯩꯅ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯃꯤꯅꯤꯠ 23 ꯃꯇꯨꯡꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯈꯔ ꯂꯦꯝꯃꯦꯒꯤ ꯕꯦꯇꯔꯁꯦ ꯑꯗꯣ ꯗꯣꯁꯥ ꯑꯃꯃꯨꯛ ꯁꯦꯝꯃꯒꯦ ꯗꯣꯁꯥꯒꯤꯁꯨ ꯔꯦꯁꯤꯄꯤ ꯍꯥꯞꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯅꯦꯕꯀꯣ ꯗꯣꯁꯥ ꯏꯗꯂꯤꯗꯤ ꯑꯃꯠꯇꯅꯦ ꯍꯥꯏꯗꯤ ꯕꯦꯇꯔꯁꯤꯁꯦ ꯑꯃꯨꯛ ꯁꯦꯝꯈꯤꯕ ꯏꯗꯂꯤꯒ ꯗꯣꯁꯥꯒꯒꯤ ꯕꯦꯇꯔꯁꯦ ꯆꯞ ꯃꯥꯟꯅꯩꯑꯕ ꯑꯗꯨꯝ ꯏꯗꯂꯤ ꯁꯦꯝꯃꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯗꯣꯁꯥ ꯁꯦꯝꯃꯁꯨ ꯌꯥꯔꯦ ꯑꯗꯣ ꯑꯩꯅ ꯅꯣꯟ ꯁ꯭ꯇꯤꯛꯀꯤ ꯄꯦꯟ ꯑꯃꯗ ꯂꯧꯔꯦ ꯅꯣꯟ ꯁ꯭ꯇꯤꯛꯀꯤ ꯄꯦꯟꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯇꯋꯥꯁꯦ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯑꯥꯏꯔꯟꯒꯤꯗꯣ ꯑꯗꯨꯁꯨ ꯌꯥꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯃꯀꯣꯛ ꯌꯥꯎꯗꯕꯩ ꯚꯤꯗꯤꯑꯣꯗ ꯐꯖꯔꯔꯣꯏ ꯑꯩꯅ ꯅꯣꯟ ꯁ꯭ꯇꯤꯛꯀꯤꯁꯦ ꯂꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏꯔꯟꯒꯤꯗꯨ ꯑꯣꯏꯔꯒꯁꯨ ꯌꯣꯠꯀꯤꯗꯨ ꯑꯣꯏꯔꯒꯁꯨꯀꯣ ꯏꯁꯤꯡ ꯈꯤꯛꯄꯤꯔꯗꯤꯅꯦ ꯃꯩ ꯇꯞꯍꯜꯂꯒ ꯑꯗꯨꯝ ꯕꯦꯇꯔꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯤꯕ ꯑꯗꯣ ꯑꯩꯒꯤꯁꯦ ꯐꯖꯅ ꯐꯒꯠꯂꯦ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃ ꯃꯇꯨꯡꯗꯅꯦ ꯑꯗꯨꯝ ꯃꯨꯜꯂꯦ ꯃꯩꯗꯤ ꯇꯞꯍꯜꯂꯒꯅꯤꯀꯣ ꯃꯩ ꯀꯜꯍꯟꯗꯦ ꯅꯠꯇ꯭ꯔꯗꯤ ꯀꯥꯕ ꯍꯥꯟꯒꯅꯦꯕ ꯁꯣꯅꯨꯍꯣꯏꯗꯤ ꯑꯃꯨꯛ ꯀꯥꯔ ꯆꯥꯅꯤꯡꯉꯣꯏꯗꯣꯏꯅꯤ ꯑꯩꯗꯤ ꯀꯥꯔꯒ ꯈꯔ ꯀꯦꯝ ꯑꯁꯤꯁꯨ ꯀꯦꯝ ꯂꯥꯎꯋꯦ ꯑꯗꯨꯏꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯈꯤꯇꯪ ꯀꯥꯁꯟꯕ ꯕꯣꯔꯥ ꯈꯪꯗꯦ ꯁꯤꯒꯨꯝꯕꯒꯁꯦ ꯑꯩ ꯈꯤꯇꯪ ꯀꯥꯔꯞ ꯇꯧꯔꯒ ꯍꯥꯎꯕ ꯍꯦꯜꯂꯤ ꯃꯆꯨꯕꯨꯗꯤ ꯑꯁꯤꯅ ꯐꯖꯔꯦꯀꯣ ꯑꯗꯣ ꯁꯤꯃ ꯈꯔ ꯃꯁꯛ ꯐꯖꯕ ꯁꯣꯅꯨ ꯑꯃ ꯄꯤꯖꯔꯒꯦ ꯄꯔꯨꯅ ꯑꯃꯨꯛ ꯑꯩꯁꯨ ꯗꯣꯁꯥꯁꯤꯅ ꯄꯥꯝꯕ ꯍꯦꯜꯂꯦꯕꯀꯣ ꯏꯁꯥꯅ ꯏꯗꯂꯤ ꯗꯣꯁꯥ ꯐꯅ ꯌꯥꯝꯅ ꯁꯦꯝꯃꯒꯁꯨꯅꯦ ꯑꯗꯣ ꯄꯔꯨꯁꯨ ꯗꯣꯁꯥꯁꯤꯅ ꯄꯥꯝꯕ ꯍꯦꯜꯂꯦ ꯁꯣꯅꯨꯅ ꯑꯃꯨꯛ ꯏꯗꯂꯤꯁꯨ ꯃꯥꯗꯤ ꯏꯗꯂꯤ ꯄꯤꯔꯤꯉꯩ ꯑꯗꯨꯝ ꯆꯥꯏꯌꯦ ꯁꯣꯅꯨꯗꯤ ꯌꯥꯝ ꯄꯥꯝꯕꯅꯦ ꯑꯩꯅ ꯑꯃꯨꯛ ꯏꯗꯂꯤꯁꯦ ꯑꯃꯒꯨꯝꯕ ꯑꯅꯤꯒꯨꯝꯕ ꯆꯥꯔꯗꯤ ꯌꯥꯝ ꯍꯦꯟꯅꯗꯤ ꯆꯥꯅꯤꯡꯗꯦ ꯇꯧꯔꯒ ꯁꯦꯝꯃꯒꯅꯦ ꯏꯆꯥꯁꯤꯡꯅ ꯆꯥꯔꯗꯤ ꯑꯗꯨꯝ ꯁꯦꯝꯅꯤꯡꯉꯦ ꯑꯗꯨꯒ ꯑꯃꯈꯛꯀ ꯁꯦꯝꯃꯒꯦ ꯁꯤꯅ ꯑꯩꯅ ꯆꯥꯅꯕ ꯑꯩꯁꯨ ꯆꯥ ꯈꯛꯇ ꯊꯛꯈꯤꯕꯅꯤꯅꯀꯣ ꯕꯤꯁꯀꯤꯠ ꯑꯅꯤꯈꯛꯀ ꯑꯗꯨꯝ ꯆꯥꯛ ꯆꯥꯗꯁꯨ ꯌꯥꯔꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯥꯛꯄꯨꯗꯤ ꯊꯣꯡꯅ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯅꯤꯡꯉꯥꯏꯁꯨ ꯃꯇꯝꯗ ꯆꯥꯕ ꯌꯥꯔꯦ ꯑꯗꯨꯒ ꯁꯤ ꯇꯧꯁꯜꯂꯝꯃꯤꯅ ꯆꯥꯛꯁꯦ ꯍꯣꯔꯦꯟ ꯄꯔꯨ ꯂꯥꯛꯑꯒ ꯆꯥꯔꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ 12 ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤꯁꯤꯅ ꯑꯃꯨꯛꯇꯪ ꯃꯩꯁꯦ ꯀꯜꯍꯜꯂꯒ ꯑꯩꯅ ꯁꯣꯅꯨꯅ ꯀꯥꯔꯦ ꯑꯩꯅ ꯀꯥꯁꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯑꯃꯨꯛ ꯃꯨꯁꯜꯂꯞ ꯇꯧꯔꯒ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤꯅ ꯑꯃꯨꯛ ꯈꯔ ꯀꯥꯍꯜꯂꯦ ꯑꯗꯨꯒ ꯏꯗꯂꯤꯁꯤꯁꯨ ꯃꯤꯅꯤꯠ 23 ꯐꯥꯔꯦ ꯑꯗꯣ ꯑꯩꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯦ ꯀꯌꯥꯝ ꯌꯥꯝ ꯄꯣꯝꯈꯠꯂꯤꯅꯣ ꯑꯗꯨꯒ ꯃꯩꯁꯦ ꯃꯨꯠꯊꯠꯂꯒꯦ ꯉꯥꯏꯍꯥꯛꯇꯪ ꯏꯪꯍꯟꯅ ꯊꯝꯒꯦ ꯃꯅꯨꯡꯁꯤꯗꯅꯦ
ꯑꯗꯨꯒ ꯏꯪꯊꯍꯜꯂꯒ ꯂꯧꯊꯣꯛꯅꯕ ꯇꯧꯒꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯠꯅꯤ ꯑꯃꯒ ꯇꯧꯔꯒꯦ ꯁꯣꯅꯨ ꯏꯗꯂꯤꯒ ꯇꯧꯔꯗꯤ ꯆꯥ ꯍꯔꯥꯎꯔꯕꯅꯤꯅ ꯑꯗꯨꯝ ꯁꯦꯝꯕꯤꯅꯤꯡꯉꯦꯕꯀꯣ ꯃꯣꯏꯅ ꯆꯥꯖꯅꯤꯡꯕ ꯀꯧꯕꯅꯤꯅꯅꯦ ꯁꯣꯅꯨ ꯐꯖꯅ ꯄꯥꯝꯃꯦ ꯏꯗꯂꯤꯁꯦ ꯁꯥꯊꯤꯅ ꯄꯥꯝꯃꯦ ꯑꯗꯨꯅ ꯃꯥꯗꯤ ꯍꯧꯔꯤꯉꯩ ꯆꯥꯖꯅꯤꯡꯕꯅꯤꯅ ꯑꯩꯅ ꯉꯁꯥꯏ ꯆꯥꯛꯀ ꯍꯋꯥꯏꯒ ꯕꯣꯔꯥ ꯑꯃꯕꯨꯗꯤ ꯃꯥ ꯆꯥꯔ ꯆꯠꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯉꯥꯛꯇꯪ ꯍꯣꯕꯦ ꯍꯣꯕꯦꯗꯣ ꯑꯗꯣ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯀꯩꯅꯣꯝ ꯆꯥꯅꯤꯡꯕꯗꯅ ꯃꯥꯅ ꯆꯥꯅꯤꯡꯕ ꯄꯣꯠꯁꯦ ꯇꯧꯕꯤꯔꯕꯅꯤꯅ ꯍꯔꯥꯎꯖꯔꯅꯤ ꯑꯗꯣ ꯆꯠꯅꯤ ꯑꯃꯁꯨ ꯁꯦꯝꯗꯣꯛꯄꯤꯔꯦ ꯉꯁꯤꯒꯤ ꯆꯠꯅꯤꯁꯤꯅ ꯈꯤꯇꯪ ꯃꯆꯨꯁꯦ ꯗꯥꯔꯛ ꯑꯣꯏꯁꯜꯂꯤꯁꯦ ꯑꯩꯅ ꯖꯤꯔꯥ ꯉꯧꯊꯣꯛꯄ ꯑꯃꯅꯤ ꯈꯛꯇ ꯍꯥꯞꯆꯜꯂꯨꯔꯦꯕꯀꯣ ꯈꯤꯇꯪ ꯇꯦꯁꯇꯣ ꯍꯦꯟꯒꯠꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯑꯍꯥꯟꯕꯅꯤ ꯖꯤꯔꯥ ꯍꯥꯞꯄꯤꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯨꯁꯜꯂꯦ ꯑꯗꯨꯅ ꯑꯗꯨꯒ ꯁꯦ ꯂꯩꯔꯦ ꯑꯩꯁꯦ ꯏꯪꯊꯔꯦ ꯑꯩꯒꯤ ꯏꯗꯂꯤꯁꯦ ꯑꯗꯣ ꯇꯦꯡꯀꯣꯠꯀꯤꯁꯦ ꯍꯥꯟꯅ ꯂꯧꯊꯣꯛꯑꯒ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯍꯣꯏ ꯁꯦꯞꯇꯤ ꯈꯤꯇꯪ ꯃꯑꯣꯡꯗꯤꯀꯣ ꯃꯁꯥꯒꯤ ꯁꯦꯝꯕ ꯀꯣꯟꯃꯛ ꯅꯠꯇꯕꯅꯤꯅ ꯈꯤꯇꯪ ꯐꯖꯕꯕꯨꯗꯤ ꯋꯥꯠꯄꯅꯦꯕꯀꯣ ꯆꯥꯕꯗꯤ ꯇꯦꯁ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯨ ꯁꯤ ꯂꯩꯔꯒꯦ ꯇꯦꯡꯀꯣꯠꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯗꯂꯤꯒꯤꯁꯤꯗꯤ ꯁꯣꯐꯇ ꯑꯣꯏꯕꯅꯤꯀꯣ ꯁꯥꯅ ꯂꯧꯊꯣꯛꯑꯃꯤꯅ ꯈꯤꯇꯪ ꯀꯩꯅꯣꯗꯤ ꯇꯧꯔꯦ ꯑꯇꯩ ꯏꯪꯊꯔꯛꯑꯒꯗꯤꯀꯣ ꯆꯞ ꯆꯥꯔꯅꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯁꯨꯝ ꯁꯦꯝꯃꯤꯗ ꯕꯥꯔꯣ ꯍꯦꯜꯂꯦ ꯍꯧꯖꯤꯛ ꯁꯤ ꯆꯥꯁꯤꯜꯂ ꯑꯃꯨꯛ ꯕꯥꯔꯣꯒꯤ ꯄꯨꯡ 4 ꯍꯣꯏ ꯁꯣꯅꯨ ꯂꯥꯛꯑꯒ ꯄꯔꯨ ꯂꯥꯛꯑꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯅꯤ ꯑꯗꯨꯒ ꯇꯦꯡꯀꯣꯠꯀꯤ 3ꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯁꯣꯅꯦ ꯃꯣꯜꯗꯁꯤꯁꯨ ꯂꯧꯊꯣꯛꯑꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒ ꯍꯋꯥꯏꯒꯒꯤꯅ ꯈꯤꯇꯪ ꯆꯥꯕꯗ ꯅꯠꯇꯦ ꯄꯣꯠꯇꯣ ꯄꯥꯏꯕꯗ ꯀꯟꯇꯛ ꯀꯟꯇꯛ ꯇꯧꯔꯦꯕꯀꯣ ꯁꯣꯐ ꯑꯣꯏꯔꯒꯁꯨꯅꯦ ꯏꯗꯂꯤꯒꯤꯅ ꯍꯦꯜꯂꯦꯕ ꯁꯣꯐꯠ ꯑꯣꯏꯕ ꯁꯣꯅꯨ ꯑꯃ ꯂꯧꯔ ꯆꯥꯈ꯭ꯔꯦ ꯍꯥꯎꯔꯦ ꯍꯥꯏꯈ꯭ꯔꯦ ꯃꯥꯗꯤ ꯄꯥꯝꯖꯕꯅꯤꯅ ꯆꯠꯅꯤꯒ ꯌꯥꯎꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯥꯕꯤꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯂꯧꯊꯣꯛꯑꯒꯦ ꯍꯥꯎꯔꯅꯤ ꯁꯨꯃꯥꯏꯅ ꯁꯥꯅ ꯆꯥꯔꯗꯤ ꯁꯨꯝ ꯑꯃꯅꯤ ꯆꯥꯏ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯀꯣꯃꯦꯟ ꯑꯃ ꯂꯥꯛꯈꯤꯑꯕꯀꯣ ꯏꯗꯂꯤꯁꯦ ꯁꯤꯟꯗꯕ꯭ꯔꯥ ꯍꯥꯏꯅꯅꯦ ꯑꯗꯣ ꯑꯍꯥꯟꯕ ꯆꯥꯕꯗꯗꯤꯀꯣ ꯑꯩꯁꯨ ꯁꯤꯜꯂꯦꯕ ꯑꯩꯈꯣই ꯏꯁꯥꯅ ꯇꯧꯖꯕꯁꯤꯗꯤ ꯕꯦꯇꯔꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯕꯅꯤ나 ꯁꯤꯟꯗꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯂꯩꯔꯨꯔ ꯆꯥꯕꯁꯤꯗꯤ ꯃꯣꯏꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯦꯟꯁꯤꯟꯈ꯭ꯔꯁꯨ ꯑꯗꯨꯝ ꯇꯧꯕꯗꯨꯅ ꯁꯤꯟꯕ ꯍꯦꯟꯕꯅꯦꯕ ꯑꯗꯣ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯆꯥꯎꯏꯒꯤ ꯃꯧꯅ ꯑꯗꯣ ꯃꯥ ꯕꯣꯝꯕꯦꯗ ꯂꯩꯕꯗ ꯆꯥꯕꯗ ꯌꯥꯝ ꯁꯤꯜꯂꯦ ꯏꯆꯦꯒꯤꯁꯦ ꯑꯝꯇ ꯁꯤꯟꯗꯦ ꯌꯥꯝ ꯍꯥꯎꯔꯦꯅꯗꯤ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯦꯝꯕꯁꯤꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯈꯦꯠꯅꯩ ꯀꯌꯥꯝ ꯊꯣꯜꯂꯦ ꯌꯦꯡꯉꯣ ꯁꯨꯖꯤꯒꯤꯅꯤꯅ ꯄꯪꯄꯪ ꯆꯥꯎꯔꯦ ꯃꯌꯥꯝ ꯆꯠꯅꯤꯁꯤꯒ ꯂꯨꯞꯄꯒ ꯁꯣꯅꯨꯁꯦ ꯄ꯭ꯔꯞ ꯄꯤꯖꯕꯤꯍꯧꯔꯒꯦ ꯑꯗꯣ ꯑꯩꯁꯨ ꯑꯃꯅꯤꯈꯛ ꯆꯥꯔꯅꯤ ꯏꯗꯂꯤ ꯆꯥꯁꯤꯟꯈ꯭ꯔꯗꯤ ꯆꯥꯛ ꯆꯥꯕ ꯁꯣꯏꯗꯅ ꯌꯥꯔꯔꯣꯏꯗꯕꯅꯤ ꯄꯨꯛ ꯊꯪꯒꯠꯂꯦꯕ ꯑꯩꯈꯣꯏꯒꯤ ꯁꯨꯖꯤ ꯑꯣꯏꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯑꯣꯏꯔꯁꯨ ꯁꯣꯅꯨꯒꯤ ꯑꯃꯨꯛ ꯑꯩꯅ ꯑꯁꯥꯕ ꯑꯃ ꯀꯦꯝ ꯂꯥꯎꯅ ꯍꯧꯕꯤꯕꯅꯦ ꯑꯃꯈꯛ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯃꯥꯒꯤꯁꯨ ꯈꯔ ꯀꯥꯍꯜꯂꯣ ꯍꯥꯏꯅ ꯑꯃ ꯁꯦꯝꯕꯤꯔꯦ ꯆꯠꯅꯤ ꯍꯥꯞꯄꯤꯔꯦ ꯂꯥꯝꯃꯦ ꯑꯗꯨꯒꯤ ꯃꯃꯥꯅ ꯍꯥꯏꯕ ꯑꯗꯨ ꯆꯥꯔꯒꯦ ꯃꯥ 수지 헐? ꯐꯖꯅ ꯆꯥꯛ ꯂꯥꯝꯃꯨꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯒꯤꯅ ꯆꯥꯔꯝꯕ ꯇꯪꯈꯥꯏ ꯑꯃ ꯑꯩꯅ ꯍꯥꯞꯄꯤꯔꯦ ꯃꯥꯁꯦ ꯑꯣꯛꯇ꯭ꯔꯦ ꯍꯥꯏꯁꯤꯅꯦ ꯑꯗꯣ ꯑꯩꯅ ꯄꯨꯊꯣꯔꯛꯆꯔꯛꯄ ꯑꯩꯗꯤ ꯑꯩꯁꯨ ꯀꯌꯥꯕꯨꯗꯤ ꯍꯦꯟꯅ ꯄꯥꯝꯗꯕꯅꯤꯅꯀꯣ ꯃꯥꯅ ꯁꯨꯝ ꯆꯥꯖꯔꯁꯅꯨ ꯍꯥꯏꯅ ꯄꯤꯔꯤꯉꯩ ꯆꯥꯖꯕꯅꯤ ꯃꯥꯗꯤ ꯏꯗꯂꯤꯁꯦ ꯄꯥꯝꯈ꯭ꯔꯕ ꯏꯗꯂꯤ ꯈꯨꯄꯥꯝ ꯑꯃ ꯁꯥꯎꯠ ꯏꯟꯗꯤꯌꯟꯗ ꯄꯣꯛꯀꯗꯕꯅꯤ ꯃꯥ ꯁꯥꯎꯠꯇ ꯑꯗꯨꯒ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯃꯊꯛꯇ ꯑꯩ ꯅꯍꯥꯟꯁꯦ ꯌꯥꯡꯍꯟꯒꯦ ꯊꯥꯒꯅꯦ ꯍꯥꯏꯅ ꯇꯧꯔꯒ ꯊꯥꯗꯔꯦ ꯁꯣꯅꯨꯁꯨ ꯑꯩꯅ ꯀꯧꯈꯠꯂꯦꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯅꯕ ꯃꯊꯛ ꯀꯥꯔꯛꯑꯣ ꯍꯥꯏꯔꯦ ꯅꯪꯁꯨ ꯀꯦꯃꯦꯔꯥ ꯄꯥꯏꯔꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗꯣ ꯅꯍꯥꯟꯁꯦ ꯊꯥꯒꯦ ꯇꯧꯕꯗꯣ ꯊꯥꯍꯧꯗ꯭ꯔꯦ
ꯑꯩꯗꯤ ꯊꯥꯐꯝꯁꯦ ꯃꯑꯣꯡ ꯆꯥꯗꯕꯩꯀꯣ ꯑꯁꯤꯒꯤ ꯀꯦꯔꯠꯁꯤꯒꯗ ꯑꯣꯏꯅ ꯊꯥꯔꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯃꯣꯔꯣꯛꯁꯨ ꯄꯥꯜꯂꯦ ꯑꯗꯣ ꯁꯤꯒꯤ ꯀꯦꯔꯠꯁꯦ ꯑꯣꯏꯅ ꯂꯧꯊꯣꯛꯑꯒ ꯊꯥꯒꯦ ꯇꯧꯕꯩꯅꯦ ꯂꯩꯕꯥꯛ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯏꯃꯥ ꯄꯨꯡꯉꯦ ꯊꯥꯗ꯭ꯔꯤꯌꯦ ꯁꯤꯡꯁꯦ ꯑꯃꯠꯇ ꯃꯄꯥꯟꯅ ꯍꯥꯏꯌꯦ ꯑꯗꯨꯝ ꯂꯩꯕꯥꯛꯇ ꯅꯝꯁꯟꯈꯣ ꯑꯗꯨꯝ ꯃꯥꯅ ꯄꯨꯔꯥ ꯊꯝꯈꯤꯗꯨꯐꯥꯎꯗ ꯆꯣꯡꯈꯠꯂꯛꯏꯗꯨꯕꯨ ꯍꯥꯏꯅ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩꯅ ꯃꯄꯨꯗ ꯃꯈꯥ ꯊꯥꯎ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯅ ꯊꯥꯕ꯭ꯔꯥ ꯊꯥꯎꯔꯦ ꯑꯗꯣ ꯃꯣꯏꯗ ꯊꯥꯔ ꯍꯥꯏꯅ ꯍꯥꯏꯔꯒꯅꯦ ꯑꯗꯣ ꯈꯪꯗꯦ ꯁꯤꯁꯤꯕꯨ ꯃꯀꯣꯛꯀ ꯊꯨꯗꯦꯡꯅꯕ꯭ꯔꯥ ꯌꯦꯅꯝ ꯑꯗꯨꯃꯥꯏꯅ ꯃꯈꯥ ꯂꯦꯟꯊꯠꯅꯕ꯭ꯔꯥ ꯌꯦꯅꯝꯁꯨ ꯃꯔꯤ ꯀꯩꯀꯩ ꯂꯦꯟꯊꯠꯂꯒ ꯊꯥꯕ ꯑꯗꯨꯃꯥꯏꯅ ꯊꯥꯏꯔꯒꯗꯣꯏꯕ ꯑꯍꯥꯟꯕꯅꯦ ꯑꯩꯁꯨ ꯅꯝꯁꯤꯜꯂꯦ ꯀꯃꯥꯏꯅꯕꯨ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯍꯤꯡꯉꯒ ꯍꯤꯡꯉꯦ ꯍꯤꯡꯗ꯭ꯔꯦꯗ ꯀꯩꯗꯧꯗꯣꯏꯅꯣ ꯃꯅꯥ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯕꯗꯤ ꯌꯥꯏꯅꯥꯒꯤ ꯃꯅꯥꯒꯤꯅꯦꯕꯀꯣ ꯉꯥꯅꯝꯒꯨꯝꯕ ꯀꯩꯀꯩ ꯆꯥꯅꯤꯡꯕꯒꯤꯅꯦ ꯃꯥꯅ ꯍꯥꯏꯌꯦ ꯁꯤꯂꯣꯡꯗ ꯍꯧꯖꯤꯛ ꯃꯅꯥ ꯈꯔ ꯄꯥꯛꯄ ꯍꯧꯒꯠꯂꯦ ꯃꯥ ꯃꯊꯪ ꯂꯥꯛꯄꯗꯤ ꯄꯨꯔꯛꯄ ꯌꯥꯔꯅꯤ ꯑꯩꯅ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯉꯥꯅꯝ ꯆꯥꯅꯤꯡꯉꯦꯅ ꯑꯗꯨꯒ ꯁꯤꯁꯦ ꯑꯁ ꯈꯪꯗꯦꯗ ꯃꯌꯥꯝ ꯑꯣꯏꯗꯣꯔꯤꯕ ꯑꯣꯏꯔꯣꯏꯗꯣꯔꯤꯕ ꯁꯨꯝ ꯌꯥꯝꯃꯦ ꯀꯣꯟ ꯊꯥꯐꯝꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅꯀꯣ ꯑꯃꯁꯤ ꯀꯦꯔꯦꯠ ꯑꯃꯁꯤꯗ ꯐꯅ ꯌꯥꯝ ꯅꯝꯁꯜꯂꯦ ꯑꯩꯅ ꯊꯥꯔꯤ ꯃꯑꯣꯡꯁꯤꯕꯨ ꯂꯣꯏꯔꯦ ꯁꯤꯒꯤ ꯀꯦꯔꯦꯠꯁꯤꯝꯗ 10ꯃꯨꯛꯄꯨ ꯍꯦꯜꯂ ꯃꯥꯜꯂꯦ ꯅꯝꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯦ ꯏꯁꯤꯡ ꯈꯤꯇꯪ ꯈꯤꯛꯆꯔꯝꯃꯒꯦ ꯑꯗꯨꯒ ꯍꯪꯒꯥꯝꯁꯨꯅꯦ ꯐꯖꯕ ꯆꯔꯥ ꯍꯧꯔꯛꯏ ꯂꯣꯏꯔꯦ ꯊꯥꯅꯤꯡꯕꯅ ꯑꯩꯅ ꯍꯥꯏꯗꯤ ꯍꯪꯒꯥꯝꯁꯦ ꯏꯪꯕ ꯃꯇꯝꯗꯅ ꯇꯤꯟ ꯇꯥꯏꯌꯦ ꯑꯗꯣ ꯁꯥꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯐꯖꯕꯅꯦꯕ ꯑꯗꯣ ꯈꯪꯗꯦ ꯀꯩꯗꯧꯗꯣꯏ ꯑꯩ ꯑꯃꯈꯛꯇꯪꯗꯤ ꯊꯥꯗꯣꯛꯀꯦ ꯇꯧꯕ ꯍꯪꯒꯥꯝꯁꯦ ꯐꯖꯕ ꯄꯥꯝꯕꯤ ꯍꯧꯔꯛꯑꯦ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯃꯄꯨꯗ ꯄꯤꯔꯨꯕ ꯍꯥꯏꯅꯤ ꯃꯄꯨ ꯑꯩꯗꯤ ꯄꯤꯔꯨꯔ ꯑꯩꯅ ꯊꯥꯔꯦ ꯃꯉꯣꯟꯗ ꯁꯤ ꯊꯥꯎ ꯑꯣꯏꯅ ꯍꯥꯏꯒꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯨꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯪꯒꯥꯝ ꯆꯔꯥ ꯐꯖꯕ ꯑꯃꯁꯨ ꯂꯩꯔꯦ ꯁꯣꯝꯗꯁꯨ 5-6 ꯑꯃ ꯁꯣꯝꯗꯁꯨ ꯍꯧꯔꯛꯏ ꯊꯥꯐꯝ ꯂꯩꯇꯕꯒꯤꯀꯣ ꯑꯁꯤꯃ ꯐꯖꯅ ꯄꯨꯀꯠꯂꯦ ꯊꯥꯖꯤꯜꯂꯒ ꯄꯥꯝꯕꯤ 4-5ꯃꯨꯛ ꯑꯗꯨꯝ ꯍꯧꯔꯗꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯍꯦꯛꯏꯅꯦꯅ ꯍꯪꯒꯥꯝ ꯆꯔꯥ ꯑꯃꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯤꯅꯦꯕ ꯑꯅꯤꯔꯛꯄꯨ ꯆꯥꯕ ꯌꯥꯅꯤ ꯄꯥꯝꯕꯤ 4-5 ꯐꯖꯅ ꯃꯃꯥꯡ ꯆꯍꯤꯗꯒ ꯑꯩꯒꯤ ꯍꯪꯒꯥꯝ ꯐꯖꯕ ꯈꯨꯐꯖꯗꯣ ꯍꯟꯗꯛꯇꯤ ꯐꯖꯈꯤꯗ꯭ꯔꯦ ꯏꯪꯊꯝꯊꯥꯗ ꯑꯗꯨꯒ ꯑꯩꯒꯤ ꯃꯌꯥꯡꯇꯣꯟꯁꯦ ꯃꯇꯣꯟꯁꯦ ꯂꯣꯏꯔꯦ ꯍꯅꯨꯕꯤ ꯐꯥꯔꯛꯇꯣꯔꯦ ꯂꯣꯏ ꯀꯠꯊꯠꯈ꯭ꯔꯒꯦ ꯕꯣꯔꯥ ꯈꯔ ꯑꯐꯕ ꯈꯜꯂꯒ ꯕꯣꯔꯥ ꯍꯧꯔꯦ ꯑꯇꯩ ꯂꯪꯁꯦ ꯈꯔ ꯑꯃꯗꯤ ꯑꯩꯗꯤ ꯃꯇꯣꯟꯁꯦ ꯀꯠꯊꯠꯄꯤꯔꯒꯦ ꯂꯣꯏ ꯂꯤꯁꯜꯂꯦ ꯑꯩꯒꯤ ꯒꯥꯔꯗꯦꯟꯁꯤꯗ ꯆꯪꯉꯛꯄꯗ ꯃꯌꯥꯡꯕꯗ ꯉꯥꯏꯔꯦ ꯐꯖꯔꯤ ꯑꯩꯗꯤ ꯃꯌꯥꯡꯕꯁꯦ ꯐꯖꯅ ꯐꯖꯔꯦꯕ ꯁꯣꯝꯗꯁꯨ ꯑꯁꯣꯝ ꯁꯥꯏꯗꯠꯇꯁꯨ ꯄꯩꯅꯕ ꯍꯧꯔꯦ ꯄꯥꯝꯕꯤ ꯆꯔꯥꯒꯤ ꯆꯔꯥꯅꯇ ꯄꯥꯟ ꯏꯔꯣꯟꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯃꯌꯥꯡꯕꯒꯤ ꯃꯅꯝꯁꯦ ꯅꯝꯃꯒꯅꯦ ꯑꯗꯣ ꯈꯅꯥꯎꯁꯦ ꯍꯟꯗꯛꯇꯤ ꯂꯣꯛ ꯈꯔ ꯂꯩꯔꯦ ꯑꯗꯨꯅ ꯄꯥꯟ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯁꯨ ꯕꯖꯥꯔꯗ ꯉꯁꯤꯁꯨ ꯎꯔꯛꯏ ꯑꯗꯣ ꯂꯩꯔꯛꯇ꯭ꯔꯕ ꯈꯅꯥꯎꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯣꯛ ꯈꯔ ꯊꯨꯡꯉꯤ ꯃꯥꯁꯨ ꯑꯥꯗ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯤ ꯅꯍꯥꯟ ꯅꯣꯡ ꯃꯔꯛꯇ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯕꯒꯤ ꯃꯁꯥ ꯆꯣꯠꯁꯜꯂꯨꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯨꯔꯦ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯨꯗꯒꯤ ꯂꯣꯛ ꯈꯨꯔꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯄꯧ ꯆꯤꯛꯄꯗꯣ ꯃꯆꯥ ꯇꯧꯔꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯅ ꯁꯨꯇꯤꯁꯨ ꯄꯤꯗꯕ ꯁꯨꯇꯤ ꯈꯔꯅꯤ ꯂꯧꯊꯣꯛꯂꯛꯑꯗꯤꯀꯣ ꯁꯤꯗ ꯑꯣꯏꯗꯤ ꯑꯗꯨꯝ ꯈꯔ ꯑꯃ ꯄꯤꯖꯗꯅ ꯊꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯗꯤ ꯐꯒꯗꯕꯗꯣ ꯀꯣꯞꯁꯤꯔꯥꯞꯁꯨ ꯆꯥꯔꯤꯅꯦ ꯃꯥ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯃꯥꯁꯨ 3ꯃꯨꯛꯄꯨ ꯐꯥꯔꯛꯇꯣꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤ ꯃꯅꯥꯕꯨꯗꯤ ꯌꯥꯝꯃꯤꯀꯣ ꯌꯥꯝꯃꯒꯁꯨ ꯁꯤꯗꯩ ꯑꯩ 10ꯃꯨꯛ ꯈꯟꯗꯣꯛꯑꯒ ꯍꯣꯔꯦꯟ ꯄꯔꯨ ꯂꯥꯛꯑꯒ ꯑꯩꯈꯣই ꯕꯣꯔꯥ ꯍꯧꯔ ꯆꯥꯔꯅꯤ ꯑꯗꯨꯒ ꯌꯥꯏꯉꯪꯁꯤꯅ ꯍꯣꯔꯦꯟ ꯃꯄꯨꯒ ꯊꯥꯃꯤꯟꯅꯧꯔꯅꯤ ꯀꯛꯆꯤꯡꯅꯇꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯕ ꯃꯇꯣꯟꯁꯤꯗ ꯍꯧꯔꯤꯁꯦ ꯃꯌꯥꯡꯕ ꯃꯇꯣꯟꯒꯤ ꯕꯣꯔꯥꯁꯤꯁꯨꯀꯣ ꯐꯖꯅꯗꯤ ꯍꯥꯎꯔꯤ ꯂꯩꯁꯦ ꯍꯧꯖꯤꯛꯇꯤ ꯏꯗꯂꯤ ꯗꯣꯁꯥ ꯆꯥ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯆꯥꯅꯤꯡꯉꯔꯣꯏ ꯑꯩ ꯉꯁꯥꯏ ꯍꯋꯥꯏꯁꯦ ꯄꯞ ꯊꯣꯡꯖꯤꯟꯈꯤꯕꯅꯤ ꯏꯁꯤꯡ ꯂꯥꯛꯇꯕꯗꯨꯗ ꯐꯤꯜꯇꯔꯗꯒꯤ ꯆꯥꯝꯃꯒꯀꯣ ꯑꯗꯨꯒ ꯊꯣꯡꯖꯤꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯝ ꯄꯨꯡ 4 ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯉꯁꯤꯁꯦ ꯄꯔꯨ ꯑꯃꯨꯛ ꯂꯧꯕ ꯆꯠꯂꯨꯔꯒꯦ ꯏꯗꯣꯝꯆꯥꯒꯤ ꯄꯣꯠꯅꯤ ꯃꯄꯥꯟꯗꯩꯅ ꯌꯦꯡꯍꯜꯂꯝꯃꯤꯗꯣ ꯑꯗꯣ ꯁꯣꯅꯨꯁꯨ ꯇ꯭ꯌꯨꯁꯟ ꯊꯣꯛꯈꯤꯗ ꯉꯥꯏ ꯃꯥꯗꯤ ꯊꯨꯅ ꯆꯠꯂꯝꯃꯦ ꯑꯗꯨꯒ ꯄꯔꯨ ꯍꯜꯂꯛꯑꯦ ꯄꯔꯨ ꯃꯃꯥꯟꯅꯕ ꯃꯃꯥꯡ ꯆꯠꯂꯤꯁꯦ ꯀꯧꯕꯒꯤ ꯄ꯭ꯔꯞ ꯆꯠꯂꯤ ꯇꯥꯟꯅꯔꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯄꯔꯨꯒꯤ ꯃꯃꯨ ꯍꯦꯛ ꯗꯦꯠ 15ꯗꯒꯤ ꯇꯦꯁ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯥꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯄꯤꯔꯦ ꯍꯥꯏꯗꯤ ꯐꯤ ꯀ꯭ꯂꯤꯌꯥꯔ ꯇꯧꯗꯕ ꯀꯥꯡꯕꯨꯒꯤ ꯑꯃꯨꯛ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯄꯤꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯂꯝꯍꯦꯟꯕꯁꯤꯃ ꯌꯦꯡꯉꯨ ꯃꯈꯣꯡꯒꯤ ꯈꯣꯡꯎꯞꯀꯁꯦ ꯑꯃꯨꯛꯇꯕ ꯂꯣꯏꯔꯦ ꯅꯣꯡꯃ ꯈꯛꯇꯪꯗ ꯍꯨꯃꯥꯡ ꯑꯩꯅ ꯆꯦꯟ ꯁꯥꯟꯅꯔꯛꯑꯃꯤꯅ ꯑꯩꯅ ꯃꯅꯝ ꯅꯝꯊꯤꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯅꯤꯡꯗ ꯂꯩꯊꯣꯛ ꯆꯠꯂꯤ ꯌꯦꯡꯉꯨ ꯁꯤ ꯉꯥꯏꯅ ꯂꯝꯍꯦꯟꯕꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯃꯈꯣꯡ ꯈꯣꯡꯎꯞꯁꯦ ꯌꯦꯡꯉꯨꯅꯦ ꯅꯣꯡꯃꯗ ꯑꯉꯧꯕꯁꯦ ꯃꯥꯅ ꯆꯦꯜꯂꯒ ꯇꯧꯔꯝꯗꯣꯏꯁꯦ ꯌꯨꯝ ꯌꯧꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ